LAMDAM ASIGI MEEYAM da LEIRIBA CHAMMAMNABA SING ASI CENTER AMASUNG STATE LEINGAKNA KOK-HANDUNA Irangsigi Waroishin Puraknabagi LAMDA Transparency Leina Changsinba Mathou Tai HAINA DHANAMANJURI University HAINAGI Vice Chancellor Professor N RAJMUHON PHONGDOKKHRE Wafam asi National Research Center NRC Manipurna Sinduna Arambam Noni Amasung Sapam Dilip Kumar Ani na iba Ethnicity and Geopolitics Ramification on Northeast India Haina Mingthonba Lairik ama Phongbagi Thoromda Professor N Rajmuhon Phongdokkibani Kanchipurda Laiba Naurem Sanajauba Public Library Hall da Pangthokpa Thorom Atuda Professor N Rajmuhon Makhatana Hai Hauzik Oriba Manipurgi Fibam Asida Ethnicity amate geopolitics ki wakalon ningthina khangba mathau tare khanbadagi lamdam asigi akhang ahai singi wakalon adu NRC na khomjillaga larik asi puthorokpani ngasi phongniba larik asi hauzik manipur da thokliba irang asi kasu yamna chanaba amate tungi lambi da su yamna kanakadaba masak thokpa larik ama oigani haina thajai Imal leibak kanba haibasida isaki puwari nat chatnabi geography amati manipur gi leiriba top masak sing ase ningthina khangba tangai fade lamdam asigi tangdu leita daba fibam asina academic ki lamda chauna kaiba pire leibak ama chawkatpada maru oiribasi education sector ni education na human resource same gadawribani human resource fariba makai leibak asi mapangal kanba chawkatpa leibak oigadawribani maramaduna irang asi athubu matamda loishilaga LAMDAM asi hanagum tangdu leitaba LAMDAM ama oinaba Center amasung State Leingakna Hotnaba Mathou Tai HAINA Professor N Rajmuhon Phongdokhi we CHAMMAMNABA PHIVAM AMADA LEIBAGI MEEYAM खितंग लाक्पसे public the confusion is state amada leibase masi kohan biraga all state and central university ani central government amadi Manipur government ki ani magna masi public ta confidence lehenaba transparency leina Changsinabagi aduga at earliest masigi solution si poralaga tangdule taba oi kuna Manipur khani kyunda hanjalakna bahonaba aduga oigi ideas ki kamgu singse bai makai da halanba kolan da wi sigi yamna thubada sangdadabada to wiragidi aidigi laibu khaba mo oi ne marmi khadi hoi seking piribasi naharon youth students ta we academic se pra process kre hosi to review na ana leba amgi quite important university academic education na pigado education is the human resource sem gadoni human resource na suki matik am parima kai leba gi sa pa mapangan kam purgidom Thoromaduka mari lainana NRC Manipur gi President TH Ajitna Hai chahi cha kaya dagi ingna chikna laiminarakliba furup cha kaya gi marakta mot manadaba kaya lairakpadagi ngasi gi nungaitaba thodok kaya si thorakpani nungaitaba fawi asigumba thodok sing asi thorakpadagi tangai fadana ngasi lairik asi phongbani leibak asina tha tara taruk suraklaba irang asi loishinba ngamdaba haibasi laibak thibani Orakliba Manipur ki fibam asida Leingak asina ngaihak ki oiba wakalon phongdoktuna leiba asina MEEYAM da thajaba thamlaktabani asigumba matang asida MEEYAM na Leingak da kari pressure pigadage haiba khanadaba yaraktre Kuki terrorist singna ngasi chatharakliba hingsa ki thong sing asina iramdamasi aruba fibam amada leire masi faubada India Leingakna tuminna leisinba asida achauba wahang ama oire hainasu mahakna makha takhi Kuki terrorist sing asina ngasi tathaiba khungangda leijariba imai ben sing khatpa tupa toba amu tamthiba adumba matotagi akoi gi erel bom yam thadarakpa si mayam adun strike tor question ngasi di adumati phibam da lakhre iram tamse aduna sigi matam sida baraki thonsin haji phawbuda sumel lepandana adum toriba posina takpati moi khut jarabra haibisin ta sin miyang ga sabu hangam oi Kuki terrorist sing asina iba kulai ngai toriba moi isaji ase karaga manraga torpano haibasi akoi ta sin hadi yamna CHAMMAMNABA phawi kasin yam sin ngai oi kanai khut yaw hebse koi yam ne ba taka oire aduga makoina terrorist ki thawng ji thara matamda manaraga challe haragadi akoina kanabuno terrorist makok oidi ba kangbu to kanano haibsi akoi tasne miyam thi dokum to tai haibse masi thamjage maitei furup mangaga maitei furup tumaga lehoriba furup sing ase sik ingna singna leiba ngamagadra haibsi Bharat Sarkar na munna khangba tai munne neba tai Thoromaduda DMU ki HANNAGI VC Professor N Rajmuhon Freedom Pouche ki editor RK Ranendrajit MU ki History Department ki retired Professor N Joy Kumar amate NRC Manipur ki President TH Ajitna President Member oina saruk yakhe Thoramadu ki President Members singna ethnicity and geopolitics ramification of
North East India haina mingthonba lairik amade NRCG quarterly journal Orient Vision su phongdokhe.